ꯃꯃꯥꯡꯉꯩꯗ ꯄ꯭ꯔꯦꯝꯂꯇꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯂꯥꯏꯅꯤꯡꯕꯤ ꯑꯃ ꯂꯩꯔꯝꯃꯦ꯫ ꯃꯍꯥꯛꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯅ ꯐꯖꯕꯤ, ꯃꯌꯥꯝꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯁꯤꯗ ꯉꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯒ ꯂꯥꯏ ꯅꯤꯡꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯐꯣꯡꯗꯣꯛꯇ ꯎꯊꯣꯛꯇ ꯅꯨꯡꯗ ꯅꯥꯄꯜ ꯆꯥꯎꯕꯤ ꯍꯥꯏꯕꯗꯨ ꯄ꯭ꯔꯦꯝꯂꯇꯥ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕꯒꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯂꯩꯕꯥꯛ ꯀꯌꯥꯃꯔꯨꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯁꯛꯅ ꯁꯣꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯣꯇꯥꯏ ꯆꯨꯗꯥꯏꯅꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯒ ꯄ꯭ꯔꯦꯝꯂꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯩ꯫ "ꯏꯕꯦꯝꯃ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯍꯦꯟꯕꯤ, ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯏꯕꯦꯝꯃꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯖꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅꯇ ꯂꯩꯔꯦ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯋꯥꯕꯁꯦ ꯏꯕꯦꯝꯃꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯕꯤꯌꯨ." ꯑꯍꯜꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯄ꯭ꯔꯦꯝꯂꯇꯥꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯔꯨꯛ ꯀꯌꯥꯃꯔꯨꯝ ꯅꯥꯄꯜꯅ ꯃꯁꯥꯗꯨ ꯀꯨꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ." ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯃꯛ ꯂꯦꯡꯂꯁꯤꯔꯥ? ꯏꯆꯥꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ꯫ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯧꯔꯕꯅꯦ." ꯄ꯭ꯔꯦꯝꯂꯇꯥꯁꯨ ꯑꯍꯜꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯑꯍꯜꯗꯨꯒꯤ ꯇꯨꯡ ꯏꯜꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯀꯌꯥꯃꯔꯨꯝ ꯐꯥꯎꯔꯒ ꯑꯅꯥꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯍꯜꯗꯨꯒꯤ ꯂꯩꯀꯥꯡꯇꯅ ꯊꯜꯂꯕ, ꯂꯣꯏꯁꯤꯟꯗ꯭ꯔꯕ, ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ, ꯐꯛꯂꯥꯡ ꯏꯍꯣ ꯍꯣꯔꯕ ꯌꯨꯝꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯑꯍꯜꯗꯨ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯊꯣꯔꯛꯂꯒ ꯄ꯭ꯔꯦꯝꯂꯇꯥꯗ "ꯆꯪꯂꯁꯤ ꯏꯕꯦꯝꯃ" ꯍꯥꯏꯅ ꯍꯥꯏꯔꯩ꯫ ꯄ꯭ꯔꯦꯝꯂꯇꯥꯗꯤ ꯇꯁꯦꯡꯅ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗꯨꯗ ꯍꯩꯅꯗꯕ, ꯇꯨꯀꯠꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯔꯒ ꯑꯍꯜꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯒ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯥꯡꯊꯣꯜ ꯃꯆꯥ ꯑꯃꯒꯤ ꯃꯊꯛꯇ ꯑꯍꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕꯒꯤ ꯁꯛꯇꯝ ꯑꯃꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯎꯟꯁꯥꯁꯤꯡꯗꯨ ꯄꯨꯟꯅ ꯆꯥꯊꯠꯇꯨꯅ ꯀꯣꯛꯐꯥꯏ ꯁꯨꯖꯥ ꯀꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯣꯛꯂꯕ ꯐꯤꯕꯝꯗꯨ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯂꯇꯥꯗꯨ ꯍꯪꯒꯣꯏꯃꯟꯕꯗꯒꯤ ꯑꯣꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯍꯜꯗꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯃꯨ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯝꯅ ꯇꯟꯅ ꯊꯥꯔꯤꯕ ꯐꯃꯥꯡꯒꯤ ꯐꯤꯗꯥꯗꯨꯗ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯐꯝꯗꯤ ꯐꯝꯃꯦ ꯍꯥꯏꯕꯕꯨ ꯅꯦꯅꯥ ꯇꯥꯅꯗꯤ ꯐꯝꯕ ꯉꯝꯂꯝꯗꯦ꯫ ꯀꯔꯤ ꯅꯨꯡꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯝꯃꯤ꯫ ꯑꯍꯜꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯃꯁꯥꯗꯨ ꯇꯞꯅ ꯅꯣꯝꯂꯒ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯇꯣꯏꯅ ꯁꯣꯟꯕ, ꯑꯃꯨꯛꯇꯪ ꯎꯖꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯁꯛꯍꯦꯟꯕꯤ ꯄ꯭ꯔꯦꯝꯂꯇꯥꯗꯣ ꯏꯆꯥꯕꯨ ꯎꯅꯕ ꯂꯥꯛꯂꯤꯌꯦ꯫ ꯅꯃꯤꯠ ꯄꯥꯡꯉꯨꯁꯦ." ꯃꯇꯝꯗꯨꯗ ꯑꯍꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯀꯨꯏꯅ ꯅꯣꯛꯄ ꯐꯪꯂꯨꯗ꯭ꯔꯕ ꯆꯤꯝꯕꯥꯜꯗꯨꯗꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯝꯂꯇꯥꯗ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯂꯇꯥꯗꯤ ꯍꯩꯅꯗꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯁꯨꯛ ꯁꯨꯛꯂꯒ ꯂꯩꯊꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗ ꯑꯅꯥꯕꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯝꯕꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯍꯧꯔꯛꯇꯨꯅ ꯄ꯭ꯔꯦꯝꯂꯇꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯂꯥꯝꯂꯒ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯃꯈꯨꯠꯇꯒꯤ ꯄꯥꯇ꯭ꯔꯗꯨ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯏꯁꯤꯡꯗꯨ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯄ꯭ꯔꯦꯝꯂꯇꯥꯁꯨ ꯏꯁꯤꯡꯗꯨ ꯆꯣꯡꯕꯗꯒꯤ ꯃꯍꯥꯛꯀꯤ ꯐꯤꯖꯤꯗ ꯈꯔ ꯆꯣꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯥꯎꯅ ꯑꯅꯥꯕꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯁꯦꯠꯂꯤꯕ ꯃꯐꯤꯗꯨ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯅꯥꯕꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯃꯍꯥꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯂꯇꯥꯅ ꯈꯣꯏꯖꯪꯅ ꯇꯥꯔꯝꯗꯦ꯫ ꯄ꯭ꯔꯦꯝꯂꯇꯥ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯐꯤꯗꯨ ꯃꯈꯨꯠꯅ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯊꯣꯛꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯅꯥꯕꯗꯨꯅ ꯃꯍꯥꯛꯅ ꯇꯥꯅꯅꯕ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯤꯖꯤꯗꯨꯗ ꯄꯥꯏꯔꯨꯏ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯂꯇꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯅꯥꯕꯗꯨꯒꯤ ꯃꯈꯨꯠꯇꯨ ꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯔꯤꯕꯗꯨ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯀꯣꯛꯐꯥꯏ ꯁꯨꯖꯥꯄꯛꯇꯨꯅ ꯃꯣꯇꯥꯏ ꯁꯨꯗꯥꯏꯅꯔꯕ ꯅꯪꯒꯨꯝꯕꯒꯤ ꯅꯈꯨꯠꯅ ꯑꯩꯉꯣꯟꯗ ꯁꯣꯛꯄ ꯌꯥꯕ꯭ꯔꯥ? ꯅꯁꯛꯇꯣ ꯌꯦꯡꯕ ꯐꯥꯎꯕ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯅꯪꯅ ꯀꯅꯥꯅꯕꯨ ꯁꯣꯛꯅ ꯁꯟꯅꯅꯤꯡꯒꯅꯤ?" ꯑꯁꯨꯝꯅ ꯄ꯭ꯔꯦꯝꯂꯇꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯒꯤ ꯑꯅꯥꯕꯗꯨ ꯄꯥꯈꯠꯈꯤꯗꯨꯅ ꯃꯤꯍꯨꯜ ꯊꯛꯀꯠꯈꯤꯕꯗꯒꯤ ꯈꯨꯗꯛꯇꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯆꯥꯅ ꯃꯁꯤ ꯂꯦꯡꯈꯤꯗ꯭ꯔꯕ ꯃꯁꯥ ꯄꯨꯝꯕ ꯄꯗ꯭ꯔꯥꯛ ꯇꯥꯔꯒ ꯂꯩꯕꯗꯨꯗ ꯑꯍꯜꯗꯨ ꯃꯆꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯀꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯍꯜꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯜꯂꯒ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯂꯇꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯥꯎꯗ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯔꯒ ꯁꯥꯎꯅ ꯆꯠꯂꯦ, ꯑꯃꯝꯕ ꯂꯝꯕꯤꯒ ꯑꯣꯏꯕꯅꯦ, ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯂꯝꯕꯤꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯆꯠꯂꯝꯃꯤ꯫ ꯆꯠꯂꯤ ꯃꯈꯩ ꯃꯌꯨꯝ ꯌꯧꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯎꯈꯥ ꯑꯃꯗ ꯐꯝꯊꯔꯒ ꯎꯗꯨꯗ ꯉꯥꯊꯕꯗꯒꯤ ꯎꯏꯊꯈꯤꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯂꯇꯥ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯑꯍꯤꯡ ꯆꯨꯞꯄ ꯌꯥꯔꯦꯛꯂꯒ ꯂꯩꯔꯝꯂꯤꯕ ꯃꯐꯝꯁꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯈꯤꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯇꯞꯅ ꯆꯠꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯤꯊ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯦꯝꯂꯇꯥ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯅꯥ ꯊꯥꯡꯒꯠꯂꯒ ꯀꯗꯣꯝꯗꯒꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯅ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯃꯤ 4-5ꯈꯛ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯈꯣꯡꯊꯥꯡꯗꯨ ꯈꯔ ꯀꯟꯈꯠꯅ ꯆꯠꯂꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯄ꯭ꯔꯦꯝꯂꯇꯥꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯈꯛꯀ ꯐꯤꯕꯝ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯕ ꯁꯣꯏꯅꯥꯏꯔꯕ ꯃꯤꯑꯣꯏ 4ꯈꯛꯀ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯣꯏꯅꯥꯏꯔꯕꯁꯤꯡꯗꯨꯒꯤ ꯃꯇꯧꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯄꯨꯟꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯂꯇꯥꯅ ꯅꯨꯄꯤꯁꯤꯗ ꯀꯧꯔꯛꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯄ꯭ꯔꯦꯝꯂꯇꯥꯗ ꯌꯦꯡꯂꯛꯂꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯄ꯭ꯔꯦꯝꯂꯇꯥꯅ ꯃꯍꯥꯛꯅ ꯂꯥꯃꯨꯛꯅꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯥꯒꯗꯕ ꯂꯝꯕꯤꯗꯨ ꯍꯪꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯨꯝꯃꯤ, ꯑꯗꯣꯝ ꯌꯥꯝꯅ ꯋꯥꯅ ꯆꯣꯛꯊꯅ ꯎꯔꯦ, ꯆꯥꯛꯂꯦꯟ ꯑꯃꯇꯪꯗꯤ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯑꯗꯣꯝꯒꯤ ꯌꯨꯝ ꯌꯧꯕ ꯂꯝꯕꯤꯗꯨ ꯇꯥꯛꯆꯒꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯄ꯭ꯔꯦꯝꯂꯇꯥꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯦꯝꯂꯇꯥꯗꯨ ꯌꯨꯝ ꯃꯅꯨꯡꯗꯨꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯅꯨꯄꯥ ꯅꯨꯄꯤ, ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ, ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯀꯌꯥꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯈꯠꯂꯝꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯈꯟꯖꯩ, ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯌꯦꯡꯕ ꯄꯥꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅꯗꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯒ ꯃꯌꯥ ꯎꯞꯁꯤꯟꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯅꯈꯤꯕ ꯉꯥꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯆꯪꯂꯛꯄ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯐꯝꯁꯤꯗ ꯊꯥꯔꯤꯕ ꯐꯤꯗꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯌꯨ, ꯑꯩꯍꯥꯛ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯂꯇꯥꯗꯨ ꯌꯥꯝꯅ ꯍꯩꯅꯗꯅ ꯐꯤꯗꯥꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯏꯃꯣꯠ ꯃꯣꯠꯄꯁꯤꯡꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯔꯛꯂꯒ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯑꯃꯣꯠꯄ, ꯁꯣꯏꯅꯥꯏꯔꯕ, ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯁꯤꯡꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯝꯕ ꯀꯧꯁꯤꯜꯂꯕꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯦꯝꯂꯇꯥꯁꯨ ꯀꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯦꯝꯂꯇꯥꯗꯤ ꯌꯥꯝꯅ ꯍꯩꯅꯗꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯃꯇꯧꯁꯤꯗ ꯅꯨꯄꯤꯗꯨꯅ ꯈꯪꯂꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯇꯣꯉꯥꯟꯅ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯄꯤꯔꯝꯂꯤꯕ ꯄꯨꯝꯕꯗꯨ ꯄ꯭ꯔꯦꯝꯂꯇꯥ ꯊꯨꯅꯃꯛ ꯆꯥꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ, ꯅꯨꯄꯤꯗꯨꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯔꯒ ꯅꯣꯛꯅ ꯆꯥꯔꯤꯕꯗꯨ ꯊꯋꯥꯏꯅ ꯇꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯋꯥꯈꯜ ꯑꯃꯈꯛ ꯈꯜꯂꯛꯂꯝꯃꯤ, ꯑꯩꯅ ꯃꯥꯂꯦꯝꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯅꯥꯅꯁꯨ ꯌꯦꯡꯕꯤꯗ꯭ꯔꯕ? ꯃꯁꯛ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯣꯏꯅꯔꯤꯕ? ꯐꯖꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯣ, ꯑꯄꯪꯕ ꯃꯤꯑꯣꯏ ꯈꯛꯅ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯣꯏꯗꯅ ꯃꯥꯡꯈꯤꯗꯧꯔꯕ ꯐꯖꯕꯁꯤꯒꯤ ꯃꯔꯨꯝꯗ ꯅꯥꯄꯜ ꯇꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯐꯖꯕꯗꯤ ꯊꯃꯣꯏꯒꯤ ꯐꯖꯕ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯤꯇ ꯈꯪꯉꯦ꯫ ꯑꯩꯅ ꯑꯁꯦꯡꯕ ꯐꯖꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯍꯜꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯑꯩꯅ ꯃꯊ꯭ꯋꯥꯏ ꯊꯥꯍꯜꯂꯝꯂꯣꯏꯀꯣ? ꯀꯔꯤꯒꯤ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯗꯧꯕꯤ
ꯂꯥꯏꯅꯤꯡꯕꯤ ꯑꯩꯅ ꯄꯨꯛꯆꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯂꯨꯔꯤꯕ? ꯑꯁꯨꯝꯅ ꯍꯦꯛ ꯈꯜꯂꯨꯕꯒ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯧꯖꯥꯜ ꯍꯩꯔꯕꯤ, ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯤꯡꯊꯤꯕꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯍꯥꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯒ ꯎꯅꯕ ꯐꯪꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩ ꯑꯃꯨꯛ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯣꯝꯒꯤ ꯌꯨꯝ ꯌꯧꯒꯗꯕ ꯂꯝꯕꯤꯗꯤ? ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯄ꯭ꯔꯦꯝꯂꯇꯥꯅ ꯃꯔꯛ ꯊꯠꯂꯒ ꯈꯨꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯊꯣꯏꯅ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄ꯭ꯔꯦꯝꯂꯇꯥꯗꯨ ꯃꯈꯣꯡꯅ ꯄꯨꯕ ꯂꯝꯕꯤꯔꯣꯝꯗ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯨꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯐꯕ ꯄꯥꯎꯖꯦꯜ ꯀꯌꯥꯃꯔꯨꯝ ꯁꯟꯗꯣꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯦꯄꯥꯜꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯎꯆꯤꯒꯤ ꯃꯆꯥ ꯑꯍꯨꯝ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯦꯄꯥꯜꯒꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯇ ꯎꯆꯤ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯅꯨꯡꯉꯥꯏꯔꯕ ꯃꯀꯣꯜ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯥ ꯄꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯎꯆꯤꯗꯨꯅ ꯏꯁꯣꯔꯗ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯌꯥꯝꯅ ꯀꯟꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯉꯥꯡꯗꯨ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯀꯩ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯀꯩꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯖꯪꯒꯜꯗ ꯆꯠꯂꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯀꯩꯁꯤꯡꯗꯨꯒ ꯂꯩꯔꯨꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯦꯡ ꯍꯦꯛ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯇꯧꯒꯗꯕꯗꯤ ꯑꯁꯨꯛꯄ ꯍꯥꯕꯨꯡꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯂꯒ ꯑꯩꯒꯤ ꯁꯝ ꯈꯨꯕꯥꯝ ꯑꯃꯈꯛ ꯅꯣꯡꯊꯛꯇ ꯍꯨꯟꯒꯠꯂꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯁꯤ 3ꯂꯛ ꯀꯧꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯩꯗꯨ ꯃꯃꯥ ꯎꯆꯤꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯝ ꯈꯨꯕꯥꯝ ꯑꯃꯈꯛ ꯄꯤꯔꯝꯂꯒ ꯖꯪꯒꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯎꯆꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯆꯥ ꯄꯣꯛꯀꯗꯧꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯃꯇꯝꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯅꯕ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯉꯥꯡꯗꯨ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯎꯆꯤ ꯃꯆꯥꯒꯤ ꯃꯍꯨꯠꯇ ꯋꯥꯍꯣꯡ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯋꯥꯍꯣꯡꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯆꯧꯕ ꯐꯖꯔꯕ ꯎꯆꯦꯛ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯕ ꯀꯥꯟꯗ ꯅꯣꯡꯃ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯩ ꯖꯪꯒꯜꯗ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯍꯤꯡꯖꯔꯨꯔꯒꯦ꯫ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯇꯧꯕꯤꯒꯗꯕꯗꯤ ꯆꯤꯡꯗꯣꯜꯁꯤꯗ ꯆꯠꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯨꯁꯤ ꯈꯨꯕꯥꯝ ꯑꯃꯈꯛ ꯑꯇꯤꯌꯥꯗ ꯂꯪꯈꯠꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯁꯤ 3ꯂꯛ ꯀꯧꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯎꯆꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨ ꯈꯨꯕꯥꯝ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯖꯪꯒꯜꯗ ꯄꯥꯏꯈꯤꯔꯝꯃꯤ꯫ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯎꯆꯤꯗꯨ ꯑꯃꯨꯛ ꯃꯆꯥ ꯄꯣꯛꯀꯗꯧꯔꯝꯃꯤ꯫ ꯃꯇꯝꯁꯤꯗꯁꯨ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯑꯁꯤꯡꯕ, ꯃꯔꯜ ꯂꯩꯕ ꯑꯃꯁꯨꯡ ꯁꯛꯇꯤ ꯂꯩꯕ ꯑꯣꯏꯅ ꯄꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯑꯉꯥꯡꯗꯨꯅ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡꯗꯧꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯀꯣꯜꯗꯨ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯆꯠꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯤꯅꯤꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕꯗꯧꯅ ꯖꯪꯒꯜꯗ ꯀꯣꯏꯆꯠ ꯆꯠꯄ ꯉꯝꯂꯣꯏ, ꯑꯗꯨꯅ ꯃꯀꯣꯟꯗꯨꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯀꯣꯟꯗꯨꯒꯤ ꯃꯆꯤꯜꯗ ꯐꯝꯂꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥꯃꯔꯨꯝꯗꯤ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯇꯨꯗ ꯃꯤꯒꯤ ꯈꯨꯖꯤꯜ ꯑꯃꯁꯨꯡ ꯁꯝ ꯀꯛꯄ ꯃꯨꯁꯜꯃꯥꯟ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯎꯆꯤꯒꯤ ꯃꯀꯣꯟꯗꯨ ꯐꯥꯎꯔꯒ ꯆꯠꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯃꯁꯝ ꯑꯃꯁꯨꯡ ꯈꯨꯖꯤꯜꯗꯨ ꯀꯛꯄ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯝ ꯀꯛꯄ ꯅꯨꯄꯥꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯁꯝꯗꯨ ꯀꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯥꯒꯤ ꯑꯀꯛꯄ ꯃꯁꯝꯁꯤꯡꯗꯨ ꯂꯩꯕꯥꯛꯇ ꯍꯦꯛ ꯇꯥꯈꯤꯕꯒ
sam khudingmak khudakta hira amasung atay mani muktasing onkirame. Nupa machadugi khujil singdu kakpa matamda khujil machet khudingmakna leibak hek yaubaga fajaraba sangbanaba mamal yamlaba nung kayamarum onkirame. Adudagidi samkakpa nupadu konungda thunamak chatkirame. Aduga mahakna ningthaugi masam kakpa matamda mahakna sam amasung khujilna mani mukta onba angakpa angangdugi maramda hairame. Mihok Chaoba amasung pukchel sengdaba ningthauduna mamal yamlaba nupa machadubu magi oinaba khalamme. Maram aduna mahakna magi minai khara nupa machadubu konungda puraknaba thakirame. Nupa machadu thunglaba kanda mahakpu ningthaugi mamangda puthoraklamme. Matamduda ningthauna mangonda hairame. Madudi jangalda niyam lana changlakpa mi khara thengnare. Maram aduna nupa machaduna konunggi sanathong marimak ngaknanaba achauba mapung marai pharaba kai marikhak mangonda piba ngamdrabadi mamabu hatkani aduga nupa machadubu minai oina thamgani haina hairame. Karigumba ngamlagana ningthau machanupidu nupa machaduda luhonglaga pigani mangonda leibak tangkhai amasu pigani haina hairame. Maraibak thiraba nupa machadu nungaita mama uchigi manakta halaklamme. Aduga mamada wari pumba loinamak lirame. Usiduna mangonda nunangdanaba hairame. Amasung mangonda kaigi masam khara piraga mahakna kari taurugadabano haibadu fazana taklaga jangalda thakhirame. Nupa machadu mamana hairakpagi matung inna jangalgi yamna sukpa mayai waiduda chatkirame. Aduga kaigi matudu nongthakta hungatlaga iyamba kai haina ahumlak kaurame. Wahaisingdu hek haiba loikibaga mahakki hek nakaldagi tapna amasung lumna ngangba makhol amakhak tarakhe. Matamduda sauraba kai amakhak asukpa mongsongdagi maya higatlaga lengam sangamdana thoraklamme. Ai sida leire inauna hak kari pambage. Oh iyamba kai ningthauna aingonda mahakki konunggi sanathong mari ngaknanaba mapung marai pharaba kai marikhak piyu natrabadi aikhoigi ima hatkani aihakpu minai ohengani haire. Madu taba matamda kaidu hauna noklamme aduga hairakhi. Adu khaktara madudi irai laina sinba ngame. Aina nangonda kai chama phanganba ngamgani. Asi hairaduna mahakna mayadu kathoklamme aduga akibagi masak phangna ngarang khonglamme. Adudagidi mitkup kharagi manungda maikai khudingdagi kai lising laklaga jangal pumba kaina pumthan thankiramme. Makhoi thorang pumba loinamak tauraduna ahanbagi kaiduna magi manaudubu mahakki mathakta tongkhatnaba hairame. Amasung nupa machaduna lambidu lamjinglaga atai kaisingduna matungda mari inaraga ningthaugi konunglomda chatlamme. Makhoi konung yoksilakpa matamda konungda leiramliba miyamdu adukki matik ngaknaramme. Aduga kibanasu makhoi maikai salai khangdana koichen chelame. Ningthaugi lanmi sing aduna khuchu khulai thinarame. Thaudoktu ningthauda tamluba matamda ningthaudu aduki matik pakhalamme. Adubu mahak masagi singasanda phamlaga nupa macha amasung kaisingdubu sanghalaknaba yathang pirame. Angam athau mayamdugi mamangda nupa machadu kai mathakta tonglaga atai kaisingduna matung inaraga changlaklamme. Adudagidi singasan yaugadaba khongkap khara watlingaida leplaga hairaklamme. Iningthau aihakna jangaldagi phanglakpa khwaidagi pharaba kaisingsi pujarakle. Makhoi singsidagi apamba kai marikhak khanbiba yagani. Ningthaudu tauribaduda aduki matik ngaklamme. Matungda khwaidagi phajaraba kai marikhak khallaga ataisingdu mahakna chalhankiramme. Toingumasung ningthaududi sana lupatamak khalamme. Maram aduna numit kharanigi matungda mahakna nupa machadubu amukka hanna kauramme. Aduga mangonda khudakta mahaki konunggi yumthakki sanagi khwaidagi wangba maton mariduda tonghannanaba wahong marikhak piba ngamdrabadi mahaki mamadu hatkani aduga nahakpu minai ohengani haina hairame. Maraibak thiraba nupa machadu madu taruba matamda mathwai nungaijaramde. Mahak yamna wana mamagi manakta paudu puraga halaklamme. Usi mamaduna mangonda
ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯦ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯋꯥꯍꯣꯡꯒꯤ ꯃꯇꯨ ꯈꯨꯕꯥꯝ ꯑꯃ ꯄꯤꯔꯒ ꯃꯗꯨꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯃꯆꯥꯗꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡ ꯑꯋꯥꯡꯕ ꯑꯃꯒꯤ ꯃꯇꯣꯟꯗ ꯆꯠꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯇꯨꯁꯤꯡꯗꯨ ꯅꯣꯡꯊꯛꯇ ꯍꯨꯟꯒꯠꯂꯒ ꯃꯍꯥꯛꯅ ꯍꯧꯅ ꯏꯌꯥꯝꯕ ꯋꯥꯍꯣꯡ ꯍꯥꯏꯅ 3ꯂꯛ ꯀꯧꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯝꯗꯨꯗ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯈꯞꯄ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯐꯖꯈ꯭ꯔꯕ ꯋꯥꯍꯣꯡ ꯑꯃꯈꯛ ꯃꯅꯥꯛ ꯅꯛꯄ ꯎꯄꯥꯝꯕꯤ ꯑꯃꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ "ꯏꯅꯥꯎ, ꯑꯩ ꯂꯥꯛꯂꯦ꯫ ꯅꯍꯥꯛ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤ?" "ꯏꯌꯥꯝꯕ ꯋꯥꯍꯣꯡ, ꯅꯤꯡꯊꯧꯅ ꯑꯩꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁꯅꯥ ꯇꯕꯣꯞꯄꯤꯒꯤ ꯃꯇꯣꯟ 4ꯗ ꯇꯣꯡꯍꯟꯅꯅꯕ ꯋꯥꯍꯣꯡ 4 ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯤ." "ꯑꯣ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯩꯈꯣꯏꯅ ꯃꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯉꯝꯅꯤ." ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯍꯣꯡꯗꯨ ꯑꯋꯥꯡꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯇꯤꯌꯥꯗꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯄꯥꯏꯔꯛꯄ ꯐꯖꯔꯕ ꯋꯥꯍꯣꯡꯁꯤꯡꯅ ꯄꯨꯝꯂꯪ ꯍꯦꯛ ꯂꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯌꯥꯝꯕ ꯋꯥꯍꯣꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯋꯥꯍꯣꯡ 4ꯅ ꯅꯨꯄꯥꯃꯆꯥꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯣꯡꯁꯥꯅ ꯐꯥꯖꯤꯜꯂꯒ ꯃꯈꯣꯏ ꯄꯨꯂꯞ ꯎꯇꯣꯟ ꯋꯥꯇꯣꯟ ꯂꯥꯟꯊꯣꯛꯂꯒ ꯅꯤꯡꯊꯧꯗꯨꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯋꯥꯍꯣꯡꯁꯤꯡꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗ ꯆꯦꯜꯂꯛꯂꯒ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯒꯤ ꯃꯥꯡꯒꯣꯜꯗ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯒ ꯃꯈꯣꯏꯁꯤꯡꯗꯨ ꯑꯣꯛꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯋꯥꯍꯣꯡꯁꯤꯡꯗꯨꯅ ꯅꯨꯄꯥꯃꯆꯥꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯃꯃꯩꯁꯤꯡꯗꯨ ꯐꯟꯗꯣꯛꯂꯒ ꯄꯔꯦꯡ ꯁꯥꯅ ꯂꯦꯡꯂꯝꯃꯤ꯫ ꯅꯨꯄꯥꯃꯆꯥꯗꯨꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯅ ꯖꯪꯒꯜꯗꯒꯤ ꯐꯪꯂꯛꯄ ꯐꯖꯔꯕ ꯋꯥꯍꯣꯡꯁꯤꯡ ꯄꯨꯖꯔꯛꯂꯦ꯫ ꯃꯈꯣꯏꯁꯤꯡꯁꯤꯗꯒꯤ ꯑꯄꯥꯝꯕ 4ꯗꯨ ꯈꯟꯕꯤꯕ ꯌꯥꯅꯤ." ꯅꯤꯡꯊꯧꯗꯨ ꯊꯧꯗꯧꯗꯨꯗ ꯁꯥꯊꯤꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯤꯔꯕ ꯋꯥꯍꯣꯡ 4ꯈꯛ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯤꯡꯊꯧꯗꯨꯗꯤ ꯁꯅꯥ ꯂꯨꯄꯥꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯃꯆꯥꯗꯨꯕꯨ ꯑꯃꯨꯛ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯎꯆꯤꯗꯨꯒ ꯅꯤꯡꯊꯧꯗꯨꯒꯤ ꯁꯥꯃꯨꯗꯨꯒ ꯃꯊꯟꯇ ꯈꯠꯅꯍꯟꯗꯨꯅ ꯁꯥꯃꯨꯗꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯃꯥꯕꯨ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨꯁꯨ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯨꯄꯥꯃꯆꯥꯗꯨ ꯃꯊ꯭ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯑꯄꯤꯛꯄ ꯎꯆꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯆꯥꯎꯔꯕ ꯁꯥꯃꯨꯗꯨꯒ ꯊꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯃꯥ ꯎꯆꯤꯗꯨꯅ ꯃꯆꯥꯗ ꯀꯔꯤꯃꯠꯇ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯍꯨ ꯇꯩꯁꯤꯟꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯩꯗ ꯊꯧꯔꯤ ꯑꯁꯥꯡꯕ ꯑꯃꯈꯛ ꯀꯤꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯑꯗꯨꯝꯅ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯃꯆꯥꯗꯨꯅ ꯎꯆꯤꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯀꯤ ꯈꯨꯗꯥꯡꯗ ꯌꯦꯞꯁꯤꯜꯂꯒ ꯀꯣꯅꯨꯡ ꯇꯥꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯆꯪꯐꯝꯗ ꯁꯥꯃꯨꯒ ꯎꯆꯤꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯂꯩꯔꯝꯈꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯈꯥꯖꯤꯟꯕꯗꯨꯒꯤ ꯋꯥꯡꯃꯗ ꯐꯝꯐꯝ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯀꯨꯝꯍꯩꯗꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅ ꯄꯤꯛ ꯊꯜꯂꯦ꯫ ꯅꯥꯀꯜ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯆꯥꯎꯔꯕ ꯁꯥꯃꯨꯗꯨ ꯃꯈꯣꯡꯗ ꯌꯣꯠꯂꯤꯡ ꯊꯥꯡꯂꯒ ꯂꯦꯞꯂꯤ ꯑꯗꯨꯒ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯁꯥꯎꯔꯕ ꯁꯥꯃꯨꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯎꯆꯤꯗꯨꯒ ꯂꯣꯏꯅꯅ ꯂꯦꯞꯂꯝꯃꯤ꯫ ꯈꯠꯅꯕꯗꯨ ꯍꯧꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯁꯥꯃꯨꯗꯨꯒꯤ ꯌꯣꯠꯂꯤꯡꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯁꯥꯃꯨꯗꯨ ꯅꯨꯄꯥꯃꯆꯥꯗꯨꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯁꯥꯎꯅ ꯉꯪꯂꯒ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯊꯛꯇ ꯃꯅꯥꯇꯣꯟꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯁꯥꯃꯨꯗꯨ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯎꯆꯤ ꯃꯆꯥꯗꯨꯁꯨ ꯁꯥꯃꯨꯗꯨꯒ ꯊꯦꯡꯅꯅꯕ ꯂꯩꯕꯥꯛꯇ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯑꯄꯤꯛꯄ ꯖꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯎꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯅꯕ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯎꯆꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯁꯥꯃꯨꯗꯨꯅ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯇꯣꯟꯗꯨ ꯈꯨꯗꯛꯇ ꯅꯣꯟꯊꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯎꯆꯤꯗꯨ ꯁꯥꯃꯨꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯍꯣꯕꯗꯨꯗ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫
Samudugi top manung hek yaubaga kochen chenduna sauraba samudugi top tu loinamak thungnaba hu chasilami. Maduda samudu manatona lamba phangba makai thugaiba yankhaiba horaklame. Sauna nganglaga khajileba lampaktugi akoibada kochen chelame. Adubu mitkup kharagi matungda samudu huduna maram oiraga leibakta siraga takhirame. Masigi matungda nupa masaduna usidugi mamaida kiriba thauridu samudugi manatondagi mapanda thoraktri phauba chinglame. Matamduda ningthaudu nupa masaduda mahaki wasaktu ngakpa matamda amuk singnaba poklamde. Maramaduna mahakna mahaki masanupidubu nupa masaduda luhongbirame. Aduga mahaki leibak tangkhai amasu pirame. Ningthauduna siraba matungda nupa masaduna mahut silhaurame. Aduga nupa masadu mahaki mamaga loinana yamna nungaina pankhirame.